Mahatma Gandhi ki sama yang kaya suba mapok kumun namit kamari lene na state pumbata patak na National Cleanliness Day ki thoram pangthok rei. State se open defecation free oi rahe na lauthok ki bakal loina na Governor Dr. Nazma Abdullah na Chief Minister da ODF certificate khushina rei. Yo kudimag violence ki maong da changchinba ki mautan non violence oi na changchinba na yo do mai pak ngam gani haina Governor Dr. Nazma Abdullah na phongdok rei. Ngasi Manipur open defecation free oi be state ma oi na lautok libas rigum na ban blockade strike free oi be landam ma ohel la si haina Chief Minister na phongdok rei. Amasung Manipur mob lynching ki chanabi thingna na ba langang na sem ki ordinance lak li October mari da cabinet na pass tawraga ni hana Chief Minister N Viren na phongdok rei. Ma'am kurum jari adom ni imbir impact news ne auze pungja sibaw marui paw sing miyam de pijeri. Mahatma Gandhi ki sama yang kaya suba mapok kumun namit kamari lene na state ki thakta National Cleanliness Day ki thoram pangthok rei. Thoram asti kamari lene na state as open defecation free oi rahe na lauthok ki bakal loina na Governor Dr. Nazma Abdullah na Chief Minister da ODF certificate khushinak rei. Mahatma Gandhi na pamjaramba miyam bu nungsiba minungsi leiba made ngakpi hebagi gun sing miyam na indrabade luchingba si ki mapok kumon pangthok gi wahan thok hanthagan yaina Governor na phongdoki. Loinana lamdam asida work culture laitaba ban irang strike masing yam kibana ODF status fangba thinthabani hanasu nungaitaba phongdoki. GM hold the pangthok ki bathoram da athoiba mithunglen oi keba Governor na father of the nation haina miyam na thoidok hendong na khangnariba Mahatma Gandhi ase ngaside laiba ga sigi tanatana malem pumba gi sangna ra buluching ba singi manungda ma oi ngamle mak na mai marai pa kitamag hana sunab yaudna achumba made ing singa British singi mathaka chathaki ba khongjang singa duna malem gi miyam na mahakpu sakna sonari bane Magna taukiba laukiba taudang sing adubu ikai kumnaba oina Mahatma Great Soul haiba mingthon piduna malem pumba ma ki mapuk numida sibu World Non-Violence Day haina palan thoram pangthok nari masamahu faba mating laiba khunai ama oirang na ba hona bada isayu nan ba khak natana akoi bagi fibam su luna na thamba tangai fade luchingba sina chalama niti niyam amade magna pamlamba thabak thoram sing miyam na tung induna mating lebe khunai ama oina na ba punna hona minase haba wafam phongdoki. I'm full of pride in the declaration of ODF Manipur and handing of the certificate to Honorable Chief Minister. I congratulate the Swachhata Grahis and the Village Water and Sanitation Committee members who have won certificates today for the for the performance in their own areas. I am fully confident that they will carry forward the teaching of Gandhiji in their true spirit. While celebrating National Cleanliness Day, we should all remember that lofty thoughts of Mahatma Gandhi. Ngasigi thoramapu oikiba Chief Minister N Viren kumja lising ani taramapan gi October ani fawi manungda laibaga sigi mapam pumbada open defecation free ohen gani hana center na thamki firep adugi sahi aman ngankhatna status ngasi status asi fangbada chauthok chai khunai sida work culture sagat pagi mahut miyam da awaba chaitheng piner na bacha thariba irang ban blockade sing asina saukhat lamjen da thinthan ba
थिंथब पीरमद्रबदी नान स्टेटस असी लाउथोकलम याबने अवांग नोंपोकी ओइना मणिपुर स्टेटस असी लाउथोक मंगा सुब स्टेट ओइब ngambad नुंगाई पोई लम्हांग तुमांग अमदे मफम चादन खोंगामबगी हाइनबी थमदन डिस्ट्रिक्ट तरुकमक्ता मियामपुन सिजनब याब कमन टॉयलेट कॉम्प्लेक्स सा मनिफु मरी सादुना थमले स्वच्छ भारत मोबाइल ऐप की मतेंगना मियामना टॉयलेट कॉम्प्लेक्स सिंग असी मफम कदाइदा लैबगे हाइबदु लाइन खंग ngमलगने लोइनना लेंगा के लोइसंग अमदे स्कूल कॉलेज सिंग मरक्ता लू नान चांगदमनब पांगथोक्तुना बुंगनिंग थौगतपो ओइना मना पीनरब लेंगाक खनरे हाइब वाफमसु माकना फोंदोखी ngasi thauram ko mare lenena lu nan ba khunai ama oil se hana pausel pu cycle rally ama so governor amadi chief minister anina kangla hojang mamang da gilam thaki open defecation free se koi yam advance hoina to we aram bane northeast state manga su bane ngasi panel of quiz out of 8 thenge thenge su thenge koi asip amadi tawre thenge sigi maram mayam hena khangi ekoi gi environment se work culture laitaba strike ban Irang da tauraga leba society oina toba wa culture sida kitang ai concentrate tauraga de adum bharat ki manung se number 111 ta leba atop ayam bada am tai hujik ta ba hore anai nasiga sugma sida wa culture ma ka ai emphasis toningi endorse toningi इहो खुदिंगमक्ता वायोलेंस की मौंग इहो संक्षिनबगी मौत नन वायोलेंस ओइना चंगछिनबने इहो उद माइ पाकनी हाइना मणिपुर की गवर्नर डॉक्टर नजमा हफ्तुल्ला ना फोंदोखरे वाफम सिंग असि एजुकेशन एस डिपार्टमेंट सिनुन राजभवन की दरबार हॉल द पांगथोकिबा जाति की मपा महात्मा गांधी की चामा यंकै सुब मपो कुमन ग मरि लेनना The relevance of Gandhiji's non-violence today have hiram the pangthokiba nomagi oiba seminar ki program ama haudokpaka mari lenana phongdokibane mak na makata na hai Manipur lengang nga si Manipur si open defecation free ODF ni hai na lauthokiba se Gandhiji na pamjar balaiwaga si luna na lei bahai badu thabak oina onthok ngam le ha na loba yare loina na horgliba na rol singna Gandhi ji punsi ningthina naina ba matamda mai pak pa punsi ma soidana oiba ngam ga ni hai na su mak na makata ki The country is celebrating Swachhata. I'm very happy that Manipur is free, is ODF. Today morning, I congratulate the Chief Minister that there is no need for people to go out into the open. They all have toilets in their home or public toilets are available in our state. That is something that we should be proud of. We should be happy about. ngasi Manipur open defecation free oi state mo na lauthok li ba sigum na ngasi dagi ban blockade strike free oi lamdam mo oyen na bhon of the yam pun mateng pang bi u haina chief minister na phongdok rei wafam singa se gm hol the pangthok ki national cleanliness day ki thoram ga mari lena na mak na phongdok ki banei mak na makha tarna miyam da awab piriba ban blockade strike na chingba chathariba mioi sing lenga ka wari saduna yasina ba purun na ba matam pumba da lenga na thong law na hangduna lei masigi ona taina ba irang sagar ko singi mathak law enforce tauna na ba hona ba apha apun yaubane kumjali singani tara humdoi de lawkiba Manipur constable ki matang da sem ki JAC na kauri ban maram chade court case laibana court na case ase dispose torok triba fawba lenga na thabak onthok pangamde dispose hek tawbaga lenga na tawbam thokba thabak lokhat kani hana mamang da kayar khanna phongdokiba laikre mamang gi lenga ki matamda thabaga si lawrambane pali lenga ga sina thabaga si na thaiduna chien gi haiba natte court ki wile ngai minnasi haibada yadriba kari gi no haiba wafam hangki
नाकल अमरोमदा मतम क्यागी ममांगदगी मणिपुर यूनिवर्सिटी दा ओइरगलिबा चरांगनबा असिसु अथुबा मतमदा लोइसिननबा लेंगाकना होनरी वाथोग असिगी मतांगदा मणिपुर यूनिवर्सिटी की ऑथोरिटी ओइरिबा मुता अमदि मुसागी मिहुट सिंगा लेंगाका ngarang wari sanabagi khongthang laukhatre mathangi round of talk atubu matamda chathaduna university ase mausagi film da hajilaknaba hotnagani hana mahang thajabu phongdoki 2013-16 की पुलिस कांस्टेबल की श्यामलिंग नंगांगीबा ngangudo aina hairisi ni whatsapp siman thadoi strike की नमित तारीख अहम दैना तारीख अदु भाव की तौदो रेडी लेरो अदु तौरा दा तौरो का से हुजी की सिगुम बफा बजी सेकेंड फांगन फानी पुन्नी फायों पुल्ली हरकनी अदु सिदी मणिपुर स्टेट सिदी सरकार अमसु लेबनिना फ्री फॉर ऑल दी नते सिदी मामा तौनी तौनी पंतौ तौबो याव पोति नते आई अनि हम लोग उनखरे आई मियाम वे नमित सुलाकना आई हाइखरे कोर्ट केस लेबनिना Please do understand. Court case laiba pot ama chungera langera court dagi dispose torokri bhawa sarkar na khud thabu ngamde haibase court gi karigumba matang laagadi hek dispose tawgra ma sarkar na tawro natraka adu tawro na tarakon numitu da ai matam thengda haloi time frame da mayam na warai doi khangi अदो अखोइना रा हुजी की सरकार सिना सुनते मामांग तौरमबने अदो हुजी की सरकार मामांग तौरमबने ना कोई चेन गे हाइदे कोर्ट की सिदा लोई की जनो सबजुडिस ओइदबगी हेक ओइद्रे हाइबा कानदा कोई थामद लोयोरा अनि लोयोरा नोमद लोयोरा पिरैबा वर्डिक्ट तुगी मतुगिने कोई तौजगे चिंगमैरोंग नौना सारिबा सेक्रेटरिएट बिल्डिंग मथंग सही कुमजा लिसिंग अनि तरामापन के जनवरी था फाउगी मुनग लोशन बलेंगांग कन होनरी हाना चीफ मिनिस्टर एन वीरेन फोंदोक्रे वाफम सिंग असि महात्मा गांधी की चाम यांखैरक सुबम पोकमोन के मरी लेना जनरल एडमिनिस्ट्रेटिव डिपार्टमेंट पांगथोकपा नेशनल क्लीनलीनेस डे की थोरमदा फोंदोखी बनै ngasi all secretariat pangthok pathorm da athoi mithunglen gi warol piraduna chief minister na hauzik leireba secretariat loisang asi matam ga chuna daba amadi ka hena chiliba asidagi kongnu da belengang na siliba sigumna secretariat asida phamliba thomi singna su miyam gi file sing matam changhandana thuna yang na loisinu na ba hona biyo anoba secretariat ase contract oriented ki mawong da sarambana contractor singbu wakal tahanan na bahona bada awaba maoy khongthang asi thuna loisin na complex asi paidam agency lauthok tun anobu agency amada ngarang dagi sinaba haukhre atubu matam da loisang asi loisin du na hena khudong sab loisang ama oina na kanna hona riana fongdoki फाइल अनौबुजु कैसु खरगा थु थुना सा 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 थादोगा क्लीनलीनेस द फाइल जो आगी टेबल द फाइल से हैंड सा हुजिक लाइन फा सा 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 नगिब मदुम तंग यावरगा दि चीफ सेक्रेटरी आई विल वेरी थैंकफुल टू यू अनौबा सेक्रेटरीट अखोय याम थुना लोशन ब होनरी मयाम न हुजिक रूम गी constraint लाइरिब पोर्ट इनकन्वीनियंट मयाम द वी डोंट अंडरस्टैंड अदुबो हुजिक अनौबा बिल्डिंग सिंग लोशन ब होना ब हानगी कॉन्ट्रैक्टर खरा तौरमबनिना मदुगी ngang बदायबा ngangnaba convince ongna honabada aduki mati gwakre adu sinna sinna ngarang nahan ikui kui dingai de koi hanagi piramba agency du kakthalaga anoga agency ma de koi award tore lotion na batore soiram misina tai kisunate thabak si contract oriented oiba ma public oriented oiba ma ani khenaba ad hanagi sina yam ba contract oriented ta torokanda pangtau da taurombani na systematic amar iwa walam criticism nate da ekhoi gi hujila isna people's oriented oibani na thak thabak se smoothly salakpa ada adu khaki kitang disturb lebine adra mayam na inconvenient oiba koli bodoi koi bhab tajai aduna atuba matam da by january ngarang na hanchu repeatedly meeting to boni january ki baugi manung gadi asigi new secretary complex haribase asidai da ship tawraga thaba hobo yana na bodoi koi kanna honori mayam na sumateng pangbiu
Imphal East District Administration and the District Water and Sanitation Committee Imphal East na sinduna swasthata varat ki makhada September 15 hudun October 2 faw pangthokpa swasthata hi seba thorom ngasi mapung fana losin khrei nakal lamramda District Administration and the District Water and Sanitation Committee Imphal East na sinduna Father of Nation hana singthariba Mahatma Gandhi ki mapokumon thorom ngasi pangthok khrei Imphal East DC Complex the Labour Panchayat Vavan the Pangtoki Betoramada, Imphal East ki DC TH Citra, District ASP K Mega Chandra, Additional Deputy Commissioner Simim Ahmad, Public Health Engineer Department Imphal East ki Executive Engineer K Rameshwar Yauna Pradhan Member and the Jilla Parishad Member K Ana Sarugyaki. Ngasi ki thoramad ko marilena swasthata hi sebagi makhada Imphal East District ki manungchana Gram Panchayat level da Cleanliness competition da atho hen tab ngam kharba sing the certificate amade case award piduna pungning thawat ki competition da Imphal East CD block 1 sawombung gi oina Nilakuthi gram panchayat na ahan bamana loina na Imphal East CD block 2 kairau gi oina Basikong gram panchayat na ahan bamana sing fangmangam na ki Gandhi Jayanti na lakpada national sigmapa Mahatma Gandhi da ikai khumna but point isa isa gi imung dagi laikai dagi amasung thabak sufam dagi horaga amora kai hundokpa thadok luna na leina na pandam dai maibel singna lu hen bagi wasak lomina khrei lu hen bagi wasak do Imphal Municipal Corporation amasung National Urban Livelihood Mission gi area level federation amasung self help group singna sinduna National Cleanliness Day gamari lena na Imphal gi GM Hall da pangthokpa IMC gi Mayor Location na luchingdu na lawkiba lu hen bagi wasak do loisilaba matungda GM Hall da gi Khwarman Bazar gi samu makhong fawdu na kangla Southern Gate fawba lu hen bagi pausel puba rally masu chatki Manipur si Imphal City si luna nana thamnabagidamata system amada amon akai langthokpa matamda patra da hapinaba asotpa amor akai na akhoi asangma machugi patra da aduga akangba amor akai na higong machugi patra da hapinaba Manipur miyam punamakta appeal tawjari lubanan bhaibasi isa isana gyan taba machangi maramdi kanagumba force amana masi luba nalhan bagi sakti laite awareness ama piraga awareness adugi matungina aikoina matung ilaba matamda da akoi Manipur si Imphal City si luba nan mangangani Mahatma Gandhi ki sami yangkai subum pokumon India sunma thuna pangthok na bugum Manipur Pradesh Congress Committee MPCC na su Father of the Nation gi mitamda laisu katun ikai khumna but khrei ngasi ki thoramadu Congress baban na pangthok hi thoramadu marilena na paumi sing wa ngang na opposition leader Okram Iwobina Mahatma Gandhi na pamjaramba lu hen bagi hainabi adu miyoi khudimangna thamlaba matungda ngak tuna chalaba matumda miyamda satnana bagi namak miyamda appeal tawki loinana housing status da oidiba sarangnaba sigi matangda fongdoklatuna isu khudimak wari sanaduna solution purakpa yai adu moinamak nampu hafuda violence sijinarabade solution amata purakpa ngamloi haina fongdoki India si democracy leitringida gundana aduga hana ningthona kaina sason tawrinegi matamdugi yamna leirabagi sasoni madudi prithvi oina India da sunatana prithvi oina sanadre aduna violence na threaten tawna kedong da solution namta purako ngamoi maduna bu hen pakthok chaptrokna hen dangerous train amada lakani masigi rashtrapita asina pamjaramba context da di sigumba violence aduga dhamka tawraga threaten tawraga ki hallaga khanjagini haibasidi akoidi congress ama oina akoidi thajade Northeast India Development Party Manipur State na susindu ngasi Father of Nation hai sakang eri Mahatma Gandhi mapo kumun ki thorom ngasi party isi ki Tera Bazar the labor office tapang thokrai
थौरम मरी लेना लेखिद्रब लुचिंग की मफमदा पार्टी स्टेट यूनिट की प्रेसिडेंट दोखोमांग खोंसाइन लुचिंग हाइकल लेक तम की थौरम मरी लेना दोखोमांग खोंसाइन फोंदोखिबदा जाति मपानी है सिंथारिब महात्मा गांधी लेबाग निंगतमनबगिदमक ब्रिटिश लेंगा के मायोक्ता मखल क्या खोंजंग संगसिलंबा हौजिक मिरोल सिन काउ चुमलोय लुचिंगबसिन लेबाग सिदामतु ओबिग वाखलोल सागतुना सत्याग्रह की मतेंगना लेबाग सिबनिंगतम पुरकी है सिंथाकी ngasi luchingba sig mapo kumon asida ngamjaba haikal leka tamjaba fangba asimak party asiga oina yamna nungaijaba mikup hamani hana su dokomang khongsai na makha taki ngasi ge thorma da party asigi state unit ki vice president oina males yumnam nabachandra yauna party asigi executive member ke ana sarugya ki इंडिया की इंडिपेंडेंट की फाइटर ओरंबा सिविल डिसोबीडियंस मूवमेंट का लिंखलमगा मान अवाना तारंबसे मयामना ngasi फाउ काउद्रीबनी मरमदी जेनेरेशन मांगमंगा मोयदरबा महकना तुबिरंबसे लेबाक मचासिंगीदी यामना काना खरबा पोरसक अमा ओइना ngasi फाउ माना सिजरसु मागे वाखल्लोन मागे मयामसे हुजिकसु मयामना निंसिंगनदुना लेजरिबनी सिगुमलबा एखोय लीडर फजबा एखोय नेशनल ना लेरंबसी एखोय यामना लाइबक फबा इंडिया मचा अमनी है National Cleanliness Day Gamari Lena Nangasi Bishnupur CDO Campus SPO Office Mini Secretariat Road Amadi Court Complex ki mafam singda lamtu sit sengbu ki thabak chathakre lamtu sit sengbu ki thabak Bishnupur District ki SP Hobson Sapam gi miyang makhada Bishnupur District OC CDO Inspector V Lunthang Vai Faina sinduna pangtok ki banei Hariba lamtu sengbu ki thabak ase ngase ayupung taruk tagi nipan faba office ki employees sing saruk yaduna chathaki India amsung Myanmar lebak ani nasu punna sindura numidasi palan taukrei Indo Myanmar Friendship Gate number 1 amadi 2 ani gi marakta sit senguna palan nasi pangthoki palana to the Deputy Commissioner Tamu ASP Tamu Myanmar gi civil agency sing amade More police ki makok thongbu official singaloina na Myanmar sam amade Indian civilian cham yankai henban saruk yaduna thauram madu pangthoki Indian Red Cross Society Imphal West District Branch Samsung Chamber of Commerce Medical Care and Research Center na punna sinduna Gandhi Jayanti ga mari lenana Thangal Kaithelda social service pangthokrei to keep city clean, to keep hospital surrounding clean and to create Swachh Bharat haiba theme na pangthokiba social service aduda Indian Red Cross Society Imphal West District Branch amasung Chamber of Commerce Medical Care and Research Center ki official amade staff kya na saruk yaki Prime Minister ki Swachh Bharat program ki sarugum wenanga si Mahatma Gandhi Avenue da Khoyathong Mahatma Gandhi Avenue da ki hauduna Khoyathong traffic point fawa cleanliness drive amade United Bank of India Imphal branch na sinduna chatkre United Bank of India Imphal branch na sinduna chatkeva drive aduda Gandhi Avenue da gi Khoyathong fawa da leiba dukan ma pu sing amade bank asigi employees sing na sarugya ki driver sing ase upung taruk makai da gi hauduna chatki banei Health Minister L. Jayant Kumar State asigi Southward pagi mayon da punan nambagi damag aikhoi masel punchindura thabak tawminnabagi matam oi rehna fongdokre District Water and Sanitation Committee Bishnupur PICD na sinduna Bishnupur District ki mafham kyada Thakai yamchumna chatharakhiba swachhta hi seva loisidmagi thoram da wafam ase fongdoki banei District adu mini secretariat leba panchayat resource center da pangthoki ba thoram adu da minister na district adu ki leba gram panchayat kunmari da lu nan bagi athoi hen tanabada makong mathang tarakhraba gram panchayat sing district water and sanitation ki maikai digi oiba sel gi mana sing loina na sakang si sing adu khushin adu na pungning thogat ki
Leprosy paf nate launagan but laina nate haina Health Services Manipur ki Director Dr. K. Rajona nahuna na fongdokre National Health Mission amasung State Leprosy Unit Manipur na sinduna lamphel the Labor Medical Directorate pangthokiba Father of the Nation Mingtol Fankraba Mahatma Gandhi gi chama yankerek suba mapo kumun thoram pangthokpaga mari leinana Sports Leprosy Elimination Campaign haudokpagi thoramda Dr. K. Rajona makhatana fongdokhibada leprosy na nare khanglabadi nganna laheng hoba treatment hoba yamna maru oi natrabadi laina asi namaram oiduna mioi edu soinai hanba fauba yai haiba wafam phongdokhi Mahatma Gandhi na leprosy si bu mutan na yam kana man hona janbado adugumba ningsang banumi amani masi leprosy haiba na basi chronic infectious disease amani masi mycobacterium leprae haiba mahi adu thon mani masi incubation period si yam sangi sei kun bawga obi yai aduga yam drabda sei ohum manga phobo obi yai masi na sang ragadi diagnosis and early treatment tohdagadi soinai ba thokpa yai masi da yam na dakar orisi yam thuna khangdokpa yam thuna treatment toktopam darkar oi masi praja mayam na kinari basi kibiganu hereditary nate yam launa gan balena sunate launari basi akhoi mi masa amaga thengnabada launade lok tin hakthi khanba lok khubo sideda yawba mahikni aduna masi akhoi na yamna kiningai oiba nate masi praja mayamna kibiganu haiba wahai simtang ai thamjage Maoist Communist Party Manipur Singja Mishinga Makhada Leba Yening Thamaru Koba Kanglufa Man Infal Gitongan Dongan Mufam Sing Yamla Besenpam Sing Kongatuna Miam the Chown and Namtak Taure and Maral Sirakli Lona Tinkrabalo Lubasina Tadro Pachero Magmatung ina Lekai Miam na wakalak patagi Maoist Communist Party Manipur na Tigalubu Matamda Yening Thamaru ki member Nupi Avan Mio Taranito Ipun Sinduna Miam da Namtak Tauduna Senda Lambi Chataram Bani Habasi Kangbang Gamlakpane Lalobada Sen Piner Bani Haiduna Miam da Namtak Taubasi Lalobuki Mingchatsu Yamna Tiale Numit manga ni manungda yening tha marup na masana tawrib aran ba thabak sing maroina lalaw singi mingchat thial liba thawong ase khudak leptuna miyam da masa gi maral yajaga bani haba wafam thamlakli Manipur University ki thogi ba wathok athu matam da mari lena singa wari sanaduna loisina na ba honari hana Chief Minister N Biren fongdokre loinana FIR da maming yaw ki ba sing busu police na makha tana dana na basu khangan kre hari Wafam Masingasi, Lamzingba Times of Manipur, TOM, Haidaming Thonba Manipur Yahanba, Satellite Television Channel Lama, Lamzingba Times of Manipur Haina, Mingthonba, Daily Newspaper, Magalona launch Tobuki Thoramda, Chief Minister Nafongdo Kibane. Ngasi launch Tokiba Media Pharmacy, Lamzingba Group Kimakada Chalaiba, Uripo Questionam Lekai de Base Tobane. Thoramadu Marilena Manipur Chief Minister na Pamu Singh the Fongdor Kibada, Manipur University ki Wathoki Waroshin, Nakal and Marta Wari Sanarabata the Pork Ngamgane, Langaki, Maike de Geso, Wathokasi Loshin Raba Angamatak the Honore, Manipur University campus the administrative block Natana, Atopama from Sing the police personnel sing Laitan and Bakangan Kran Fongdoraki. Loinana ngasi launch story ba Times of Manipur namaram oirega Manipur gi mapanda leader state singa mate atopa country singda lamdamasik I pau sing yahon mat achobu mateng oirega ne maramaduna state ase atopa lamgi mioi singna trouble state am oina udana na bamipum khudimang na amatu oina hona mina ba mathau tai haiba wafam fongdoki MU ki si good progress hojik akhoi ngarang wari saba almost hore fair yauriba missing police na tanari ba khona rubudu during the period of negotiation talks moi da tanada na ba khona da ba ina tong ba ina ba khudak da mai kre ngarang da gi dum tanaba khona ba du ma lep kre ngarang da gi kano atai except khogi administrative block khar du na tana atai jaga da security thamdana ba hai kre permission editors moi thagali moina khar chenbiri ngasi nongni sai loshalabu yaina admaina expect tobe Manipur University ke mahiro yamade oza singh mathakta FIR pandu fariba se VC in charge Professor Yugindro da handok naraba Manipur University ke nupi mahiro yamade oza nupi singh na hairu matamda se minister de ayaba yaudra ke ngam de hana Professor Yugindro na hairaki ba wafam masina handake wathok ase kanagum bakran loktu na bani haiba mayek sing na khang lehana musu gi cherol ma da hairi cherol sin makata na hausi sangsil ba khongjang asida saruk yaba oza maribu marama matapi na register
Minister in charge na suspend order thoki basisu khudakta handokta bani hari loinana hauzik thole bawato gasi athu matamda marilena authority na warosin puraktuna normal situation da hanjina na hona view fongdoraki amramda Manipur University ki wato gasi warosin Mafung fan Purukri Mahiroi Luf Taruk, Desham, Ems, Emsu, KSA, MSF, Mri Sukna, Hanmalaitana Honakigani Hanasu, Mahiroi Luf Tarukasi Apun Machiro Lemana, Kangalakli. Brakimatunda, Manipuda, Mob lynching, it's an abiting the Rebelling Sem Kib Ordinance, Lakliba, October Mari, the cabinet passed Tauraganihana, Chief Minister N. Birena Fondo Kibaki Pau, Amade, Manipura Masung Malam Gitongan Tongan Bi Pau Sing Pudun, Lakjage, Impact News Pu, Miking Tadun Libu. Brakimatunda, Mayam Boman Taram Nokchari, Lonan Bulletin, Sigma Kata, Pau Sing, Miam the Pijari. Manipurda mob lynching is an thing in Rebelling Sem Kib Ordinance, Lakli October Marida, Cabinet na past, Tauraganihana, Chief Minister N. Virena Fondokre, Wapamase, Infal Hotel, Langasipanto Kiba, all Manipur Muslim Mighty Pangal Welfare Association, AMPWAG, Silver Jubilee Celebration, the Chief Minister Fondokibane, Tauramadu, the Chief Minister Fondoki Makata Kibada. Tharoism the Tokiba, Farukimishi, the Tamoi Sogna P and the Bumadinwai Taudok Taudok Aduna Madam Oirega, mob lynching is Chanabi Lamdamas, the Makatan, Chataba Yadan, and about the Maclagan, same Kiba ordinance, passed Tauduna, Lo Oina, Sanahan Bahorgan, Hana Fondoki. Learner politics cyber say Miobe Kunaibu Afaba Amadi Manabatak Pukapangam Bahonabane Amaga Amaga Nungsina Bahonabante Langagasina Purubamasung Lanayi Kenabatam Danamatam Pumna Makta Shinshir when at Tabak Taugane how Kiba Taudok sing Nataidun Labaki Mahutapun Makautok Naraga Malemgi Hongliba Awan Badatung Indun Chapangam Bahonaba Matautai have Wafum Pondoki. Tauramadu Marilan AMPWA give website Amasung Lubasigoiba, Utamasung Widow Singi Skill Development Lehen Naba Scheme Masu Chief Minister and launch Toki. Sativa mob justice, mob lynching, control don't prevent don't ordinance, law Podokadore, I'm Chamberore, ordinance hanging by Marida Hangudo cabinet ordinance passed already. Shut how I could remind of the Pittsburgh Honga is the Picamina Yawani, Kamayawi, Kamai Chicken, high board on the Christian. Nashiki Mirolam with Miro. How we could operate, let us forget and forget. How we was on 9 later, they were man the Saxon. How we would not Paramo or a Pataboke Hadova, Paboke to Tawaka, which Amaramda Mohammad Farooq Khan Misri Mayok Tangasinung till Lilong Hauribi Mayai Lekai, Ngango Bazar Dagi, Lilong Bazar Papa Miam, Yoiba Wakat Mi Kongchat Amachat Cray, Tung the Mui listing Kana Sarugaraduna Lilong Bazada, Wakat Mi Pamasusata Cray, Manipurda mob lynching, Manipur mob lynching and Manipur Mob Lynching Control and Prohibition Bill Assembly the past Tauduna Ek Oina Chana Hanbio, Miar Passing Atubal Matam the Fagalaga Cherak PBO Masung, Fakibu Sing Mapunchi Super Jail, Tamnan Tabak Lokat Pio Haina, Mipa Maduna Langakima from the Puning Chinchilakli. 1904 the Tokiba Ahan Manupilal Ningsing Thoramangasi First Nupilal 1904 Memorial Observation Committee na Sinduna Major Kulda Labor Manipur Press Club Tapang Thokre Thoramadu Kumari na Paumis in the Wangang Nuduna Observation Committee General Secretary M Sakina Nupilal Aduda Matona Maringjel Udkiba Ima Singh Ikai Kumnabo na Thoramasi Pang Thokpane Makatana so Langang Numirasi Busakang Binarnaba Apil Torkli Ngasigi lengak mamang da pankiba mayam sing asina ahan banupila na sige ningsing bidabase masi amuktang ningsing biduna aikoi tungi horeiba mirol kaya sing asidaida ahan banupilan thokiba ase masi amuktang di observe tawbiu aduga ningsing biu aduga loinana ngasigi leiriba tongan tongan ba loop mayam sing asina makhal kaya gi tongan ba aikoi tholeiba mayam sing ase amuktang di punminna tana laipak asi shanti oina hingminana nabagidamagta aikoi ahan banupila na si observe tawba ngasidagi hauminarasi haiba wafam adu thamjari
Imphal East Lamlai Kendra Manung Channel Ladiba Sabung Cook Tagi Laikot Village Sang Balambi the Ladiba Pathavi Tonga say Foundation Yaudana Sa Kibana Maramodina Isingna Makongi Lebak Sing Senta Kibaki Namtakre Maramasidagi Lau Singi Mapung Oiba Yamnamaru Eba Lambiama Oriba Lambia se Satpa Yadabana Maram Oduna Sabung Cook Laikot Fauba Gari Fauna Yadre Hydromafamasi at Atu Matamda Lambi Pauna na Bamari Lenaba Sing Miyang Sang Yohana Lamdamadugi Mike Dom Gimiam Puning Chinchilakli. Amaramda Loksang Kong the Leba Akai Akabi Turel Taba Taro Popi Maril the Hapa Uku Kai Banamaram Oiraga Gari Satok Session Yadan Lambi Uku Hapsindun Gari Lantongasan Yan Rabamongda Lamlai Kendra Development Committee Semjin Cray Uku Hapsinduna Lambiadu Semjin Maga Marilana Development Committee Asigi Vice President Sundar Fondor Kibada Committee Kendra Sigi Social Worker Asoivam Devian Gimi Makada Asing Matabagasi Packet Pane Makata Nasu Lamlai Assembly Constituency Gidamag Sakot Torang Kat Paikat na Gidamag Tabak Toram Yatuna Lady Habo from Pondoraki. Lamai the government committee na kung puting awal pa yung ganbama isaruk amo na nasi Loksang yung minister so bodu uthada ba dagi kono to kendra ji manung san laiba ibang jiga ko chat na kari ko to ya ba sosai wa kana mana to ya ba to ya mo chat na yeang yung draft abak mayam mo sat kari the government committees na tabak chat thari ba mayam ji niyam na so to video. Mentally ill and mentally disabled persons, POCSO and implementation of poverty alleviation scheme haiba sida ngasi nomagi oiba legal awareness program ama singjang mai singa mathak pisum how ground the pangthokre Manipur State Legal Services Authority Masal Sagi sponsorship makada Relief Center for the Welfare of Differently Able Persons Manipur sindu ngasi gi thawramado pangthokibani. Rajarshri Samskrita Gokulam Trust Imphal gi makha leba Manipur Samskrita Academy gi sahi gi oiba thauramama pangthoktuna Sanskrit scholar sing ikai khumna bugut krei thauramadu palace compound leba lamyan musanglenda pangthokhi thauramadu da Sanskrit ki oiba tongan ba laisoli sai sing amasung maru oina sankalpa patha Dhiya mantra amadi gita patha na chingbasu miyam da tahan khibaga loinana jagoi su lanthokhi. Sanskrit iriba maruweba miyoiba tayong pana po akanda tawgadaba sa lon sa kanglon singado adu chatpa ngamba mi singado bani ina khunba lon haribe kari iriba lai gado akoi mapan thongda utpana taba manungoiba thamoigoiba nungsiba adu hisi akoi ngakba ngamda badani crime thor ai myam Sanskrit lon da ngasi di akoi na nungsiba akoi miyoiba na tawba yadaba koi songa samnaba yadaba chatpa yadaba sajali chat myam singado marik chumna iri mana ningiba dharma Magi Sasha iriba, Magi Laiba Zati Dugi, Laiba Kaluki iriba, Lyrics Sastra Mam Singadu, but it's Chupna Kanagandani, when a Santi Laiba, Amagon Shilamangam Balepama with Doribus. Sahitya Academy Award Fankraba Vidya Saga Naurim Bilairik Kungangam Sung refugee gi English Londa Salam Rupa Chandrana translate Tauduna Itokpa The Village and Refugee Hanamington Bilairika Mangasi Fongre Zen Manipur Dance Academy Nepangto Kibalarik Form Tormaduda Manipur University of Culture gi Vice Chancellor Professor Naurim Kagendra Cultural Forum Manipur gi President Professor Hurem Vihari Singh Aiva Vidya Saga Naurem Yauna Miyoi Kyana Saruk Yaki Nupi Police Yauna Narcotics Cell Bishnupuramadi Narcotics and Affairs of Border Police Station Ngarang Lupa Lak Kunmari Lising Kuntra Romgi Oigadaba Kani Kilogram Kuntarit Kakwanana Drug lalol mamiyoy ani Imphal East ki sawmung Paurabi lamkhay dagi fare hana Narcotics and Affairs na thokpachiro lamada khangalakli More town manung dagi two-wheeler gari sing mang hantan bagi thaurang amoina section thaurang paket pa hokre ADC more gi
ayabaga loina thorang asi Vehicle Safety Association more na chinduna paikat kibani housing more gi ima kaithelagi SBI more forward laiba gari mafam singa sida gari amada lupa taragi ticket ka halaga ayu pung tare tagina nungtil pung manga fawa two wheeler sing park tawhalaga ni hari lakholag leba thorang asina tauna sida gari mangmai case handhan ngam ni hana Vehicle Safety Associations more gi secretary thangmilen mate na fongdorakli loina na miyam na so association asina lakholag leba thorang sida cooperation pibina na ba mak na apil torakli Imphal West District Police Command on Hokiba Tha Kunithoida Kwa Kaitel Thiam Laikadi ki Fare Hadiba Hokiba Tha gi Tang Kunithoida Kwa Kaitel Thiam Laikadi ki Fare Hadiba Narengbam Ratan Kumar alias Ratan Sahi Nifumapan Apok Palai Kidraba Yogeshwar Lo na thingkraba lalo loop RPF amade masigi lanwi sanglu PLA ga karigumba hiram amata mari laina de hana lalo loop asigi chirol amada sengdorakli Disaster management ki matang na nom gi oiba awareness program cum training program ngasi more gi ima kondong larim sanglen na pangthokre awareness program adu relief and disaster management government of Manipur gi sponsorship makada civil defense Manipur sindu na pangthokhi banai Thoramadu Deputy Controller Relief and Disaster Management and Civil Defense Government of Manipur Ayuf Khan Fondo Kibara Mayo Langpok Tolakpam Sung Yuar Haraku Matam na Matau Karam na isang Tokani Madi Awa Tarba Mio Sing Matau Karam na Kangada Gehibagi Wafum Sing Fondoki Kavui Mothers Association Kama Manipur ki President Atong P Kamai Puna Lubasigi Anowa President Oiragani Ngasi Pangto ki Lubasigi Akanaba Mifamana Atong P Kamai Pupu Kumzal Singani Kunmato Fobagi President when Kan Kibane Ranjita Golmai Puna Lufasigi General Secretary Oina Tau Puragani Hari Sayola Machubna Sathagadaba Humpum Doirak Suba Wildlife Week Celebration Kumjali Singani Taranipan Ngasidagi Taubal the Hokre Tauramasi Taubal Forest Division Asinduna Lamlaki Sa Uche Kansi Makoigisu Ningtamna Hingmagi Hak Lai Hebe Pausel Puba Cycle Rally Yama DFO Taubal Ganesh na Lamtadun Haudoki Cycle Rally Edo Kaksing Lamkai Level Forest Bid Office Mamang the Lamtaduna Kongjom War Memorial Complex Wabutchatki Tungda Kongjom War Memorial Complex the Haudokpagi Tauram Haudokpagi Mapung Web Tauram the Pangtoki Governor Secretariat and House Establishment Raj Bhavan ki stenographer Office Assistant Mali Driver Sweeper amadi Khalsi Launan nabagi ayiba changyang October 3 Johnston Higher Secondary School the Pangtok lagani hana Raj Bhavan ki chirol man khangalakli Miyoi lising mari henman saruk yaduna lamdamasigi layoi kraba ahal lamal singi mafamda langban saglen katpagi thoramama nongpok singu thong semgat sagat apunban lufna sinduna seloi langmai singda ngasi pangtokre ngasi ki thoramadu Lubasigi Taukok TH Ulipa Maitay na Fongdora Kibada Ngasi Sagle na si Lamdamasigi Layo Kraba Ipai Pusinga Madi Lamdamasigi Layriba Yek Salai Singi Horpam Oriba Mapam Singda Tamoy Sing na Kacha Bane Loina Ngasigi Toromasina Lamdamasigi Miam na Manipur gi Wang Mada Chalaga Trita Kurumbagi Chanabiadu Semdok na Lamdamasigi Asengba Mafamasi Miam na Kang Magam Lagani have Wafam Fongdora Ki Manipur ki lobok sing sahi chupa sangal se ab wakalol da Ipak Films Manipur na Manipur Farm Enterprise Private Limited ki tengbang makada state level open slogan competition ma pangthok lagan hana Ipak Films Production Manipur na thok pachiro la mada khangalakli competition si da saru gyaning banaha amadi al singna salib tha se ki taruki nungtil pung mari fawbu ki manungda kaisam thong hodam lerak telebe Ipak ki office ta ki akupa marol khanglabi yagani hana so serol sinema ka tarakli Houses Sanabiki Pauda, Vorop Control Cricket in India, BCCI Gimiang Makada Sanagadaba, Nupi Cricket Tournaments in the Sarukyan and Manipur Cricket Association.
akhak palaitana honari Father of the Nation Modern Games of Manipur haina Manipur gi miyam khangnariba Chuchan Maharaj ki matam gi hauna cricket masana sanadu lakhi matang matam gi matung ina lamdam asidagi nupi gi oiba cricket masana asigi haunarubu naidana sanarakdaba matung wathok lanthok kya na mapung oiriba lamdam asida nupi gi cricket team ama semna na bohona bada awaba kya mayok na ke matam gi matung ina lakpa na ngaside Manipur Cricket Association akang kan magaluna na hona zabagi mai oina Board of Control Cricket in India na sin manupi gi cricket tournament kya da saruk yana na ba lepalaitana honari hausi luang changam da level luang pokper cricket stadium masida under 19 gi nupi masa cricket sanaroi taranipan na cricket masana gi oiba makal makha kya gi training piduna sanaroi singashina Manipur gi maut sinduna Board of Control Cricket in India gi miang makha da pangthokpa tournament kya da saruk yana na ba hanba leitana honari Civic Action Program ki thorong marilena na Humpu Mapan Suba Battalion CRPF Mantri Pukri na sinduna achan bigay awang lekay da chatrakliba under 19 Voice Football Tournament ngasi Lucian Cray ngasi Nado Ground achan bigay awang lekay ki sanabung da sana kiba tournament sa final match da Mangal Football Academy konta kabam ki sanaroy kiran na madi sanama chaani na match sa nipan na madi nipu mga chuba minutes singda panjal amamam chanduna Nado achan bigay awang lekay u panjal ani sino da maiti bapi bangam ki September kuntra dagi chatharak ke football tournament se ngasi lotion bagi thormatu da Inspector General of Police Manipur made Nagaland sector gi IG Rajesh Kumar made International Women Football Player Wainam Bembem Arjuna Award gi loinana CRPF ki makok thong bami oi kya na saruk yaki chatharak ke ba football tournament da football team Marina saruk yaki 15 को अपने पास देते हुए अच्छा डिफेंस किया गया All Manipur Volleyball Association AMBN Sununa Thobal District ki Karem Bikok Mayaleka Community Hall da Karem Bikok Youth Sporting Union KYSU na yumbu woiduna ngarang ki chatharakpa tara tarelak Suba State Level Mini Boys Volleyball Tournament 2018 ngasi sana ki ba ayuki match singda Group A gi match ta KYSU Karem Bikok na ASDI Isokpu Panjal ahum sinoda Group B gi match ta na ASDC Samurona Mekya A Mayang Infal Panjal ahum amada amasung Group C da TRYC Urkulna Semdo Pangan Tavibo ahum sinoda thoiba ngamna ki nungthil matam da sana ki ba match singdana Group D gi AMYC Androna Mekya B Mayang Infal Panjal ahum amada Group C gi IGO oinamna SUWC B irengmu panjal ahum sinoda amasung Group D gi SUWC A irengbamna YPA hiranmai bu panjal ahum sinoda thoi bangam ki tournament si gi hayeng humni chanma numit ki ayukta Group D gi Mikya B Mayang Infal ga YPA hiranmai ga Group C gi Mikya A Mayang Infal ga IGO oinam ga masung Group A gi NYVA naurem ga SDI isoka lamba tong sana ga dauri Nungtil ki match singda Group V gi TRYVC Urkulga YMDO Hairang Goitoiga Group C gi SUWC B Irengbamga ASDC Samurauga amasung Group D gi SUWC A Irengbamga AMYC Androga lamba taunaga dauri More Youth Club ki say yang kai churopu ki Golden Jubilee celebration ki thorum gamari lena na football tournament bang sida ki haukre More Ward number 2 Gangam Lenthol Ground tournament si October kuntaret fawu chatha gane football tournament sida senior boys the team tarani thoi veteran the team tarani thoi na lamba tongna gane loina na tournament si ki sarugam oina nupi singoi ba team tarani thoi na sarug yadu na volleyball match su sana gane hari ngasi ahub numita MYC Unit 8 amadi MYC Unit 9 anina opening match lamba tauna ki
Global International Martial Arts Federation ki support makada Chinese Shaolin Kung Fu Federation and Bicham Martial Arts Academy na sinduna haukiba September 19 gi October ama foba Guwahati gi Vogeshwari Fukani Indoor Stadium Dispur Sai and Sifgram da sathakiba ahumsuba Annual National Martial Arts Games ki kickboxing event ta 46 kg category da goal laurakraba Sujeta Konthokjam ngasi Imphal Airport ta miyamna taramna okhrei Sujeta na haidaba numit sing asida Global International Martial Arts Federation is support tawduna All India Muay Thai and Muay Foreign Federation na Sinkiba National Muay Thai Championship 2018 da su gold medal lobungam kibani Sujeta Konthokjam huikap makhalekai dagi ingo madi sakhi macha anigi macha nupini Matanga sa bulletin say tension jadring gimangwin na headlines mo na tamjari Mahatma Gandhi ki sama yang kerek subama pokuman numit kamadilena na state pumba da paktak na National Cleanliness Day ki thoram pangthok na krei Status say open defecation free oil hai na lauthok ki balone na Governor Dr. Nazma Heptulla na Chief Minister da OTF certificate khushin na krei Yo kudima violence ki maung changchin bag mau non violence when changchin bana yo wodu mai pak ngam gani hai na Governor Dr. Nazma Heptulla na phongdok krei Ngasi Manipur na open defecation free oil state ma oil na lautok liba sigumna ban blockade strike free oil lamdam ma oil la sehana Chief Minister na phongdok rei Amasung Manipur da mob lynching ki chanami thingna na ba lengang na sen ki ordinance lakle bok to mari da cabinet na pass tawragani hana Chief Minister N Viren phongdok rei